Christmas kumay nalakpada Governor, Chief Minister, Deputy Chief Minister, Cabinet Minister Singh, MLA Singh amadi makokthong luching makayana niyam da yai proposal pirakli. National Rural Drinking Water Program di makada Manipur pakaleba water project sing loishinda ki mayok nupi mahiro yamana High Court PIL thakre. December yang ngam dasar ke suki bendong na lokom hektar samri yang kairom mang taan krehari. Amasung None District Marang Sing Belesta Railway ki thabak thoram sing sa thabak yaroi hai na sa tharak ki ban manungda khunza sing gari mai thakre. Manipur zari adom ne yimbi bis impact news ni ayokram somendron hauzik pungza si pop gemar oiba pau sing miyam da pijari. Christmas kumay na lakpada Governor Dr. Nazma Haptullah na Manipur gi miyam da yai pauzel pirakli. Maha ki pauzel da hai Jesus Christ ase ingthaba madi achumba ki pauzel puba Ishwar ki asengba mapau puba messenger amane kumay asana lakpada mahak na takpi basing adu aikoi na ngak na chat na ba hotna si hairi. Kumayasana lakpada Chief Minister Nongthong Birenasu Manipur ki miyamda maruoina Christian lining chatba singi mafamda yaipa pausel pirakli. Kumayasana lakpada lamdamas de kanglup ki khenaba laitaba amatoiba lamdam ama oira sanuhairi. Deputy Chief Minister Yumnam Zoy Kumanasu Kumayasi ki yaipa pausel pirakli ingthaba ki mapu Jesus Christ ki mapok numerasana lakpada lamdama sidamadi malemda nungsinaba ingthaba saukhatpa purakpa oirasanu hairi. CAF and PD Minister Karam Siam nasu Christmas kumay lakpada miyamda nungay yaipa batangdu laitab nungsinaba stadium oirasanu haina yaipa pausel pirakli. IPR Minister T.S. Bishwajit nasu Manipur miyamda maruoina Christian lining chatpa singi mafamda yaipa pausel pirakli. Kumayasin lakpada Jesus Christ na takpi tambira manungsinaba ingthaba madi amatoibagi wakhalo nadabu aikoina tung inba mathau tai hairi. Christian lining chatpa singi achobu kumay amoirba Christmas amadi anawu chahi English singani taranipan lakpada Mahut Minister T.S. Siam Kumana lamdamasigi miyamda yaipa pausel pirakli. Kumayasin lakpada lamdamasida khundamina riba kanglup khudingmakna nungsi sanaba amatoiba madi saukhatpa purakpa oirasanu hairi. Loinana anobu chahi English singani taranipan lakpada lamdamasigi miyamgi punsida hena saukhatpa nungai yaipa oirasanu su hairi. Christmas kumay na lakpada aikoi amato oiba nungsi sana na labor state ama ohenlasi haina Socialist Student Union of Manipur SSUM gi cherola mana pausel pirakli nakalam romda All India Students Federation AISF nasu Christmas kumay gi yaipa pausel pirakli. Christmas kumay na lakpada Manipur da khunda laita duna laiminari ba furu pumnamaki ichilinau khudimakna singtam animak nungsi sanana lamdamasigi apun bagi saktam ngak minnaduna henna fazaba santi laiba chakot palamdam ohelasi haina Manipur State Social Welfare Board Government of Manipur ki chairman Maisnam Priyomalana cherola mada pausel pirakli. Lakliba Christmas kumay ga mari lenana Tenopol District SP na luchingba police team na yaipa nungai ba pausel pi ba amasung haw atum pi bagi thabak ngasi su pangthokli. SP Dr. S Ibom Chan na luchingba more commando gi DSP TS Krishna Tomi na luchingba team na khul gi ningthau sing Cookie Students Organization more Cookie Women Union amasung Human Rights ki mihut singda haw atum pi ba yawna kumayasi gi yaipa pausel pi ki. Christmas kumay na lakpada nungsi sana na laina na ba masung amanaba bu mateng pangna na bagi ithil pi boy na ngasigi thauramado pangthok pani hairi. Mapi Council Senapati District manungsan laiba Kharam Phalen khulda Christmas ki yaipa pausel pi ba galona na water tank amadi sana thak na polam kaya khudol tam khre hari. Christmas ki yaipa pausel pi ba galona peaceful coexistence ki wakhalon da thoram madu pangthok ki banei. Kulasina hiram kudimakta sothana lairiba sida en bimol na pen da phongdok pa galona na laingak na thu matam na Kharam Phalen kulasida
mityeng sangbinar apil tawrakli. Christmas kumaina lakpada Manipur gi ichilena upumna maki mafamda ing tapa tangdu laitan nungsi sana laiminab oirasan ohaina Revolutionary People's Front RPF ki Minority Affairs Secretary Y Syamna yepa pauzal pirakli lona thingkraba lubase gi cherola sina makha taraduna Jesus Christ ki maruoi pauzal de malema sida ing tapna nungsi sana hingminna ba haiba sini iramda Manipura sida matam kya gi mambang gi hauna khunda minar ke ichilena kudimaki mafamda Lord Jesus Christ na amaga nungsi na hingminau haibadu tung inna nungsi chana na hingminarasi hana pauzel pirakli National Rural Drinking Water Program gi makhada state asida paikaliba project yauna project asigi makhada Thobal district ki hayal lobuk saba water supply scheme loisindaba ki mayok ta mairoi nupi macha amana High Court of Manipur da public interest litigation thakre scheme asigi matangda public interest litigation tharibu nupi macha se Thobal district ki manung chanba Wangkhem assembly constituency gi hayal lobuk ta gi Hasina Ayub sahi kunitoi apokwa Mohammed Ayub Khane Manipur Press Club ta paumi singa unaba mata Hasina makoi gi lamdama da ising gi awaba matam kuina mayok narakpa masung water supply scheme sahi tara surab fawba loishindabadagi PIL adu thabane PIL adu da hayal lobuk khakta natana state asigi mafam kya paikaliba water supply scheme singisu yauri hana fongdoraki Hariba petition to the state government PICD ki chief engineer PhD Thobal division ki executive engineer na respondent loinana Ministry of Drinking Water and Sanitation na performer respondent oiri Koi han ising adum pukri gumba ajawa koi public pon sidage adum charam bane aduda akoina 2007 se hojiki scheme si lang matam da akoina yam harau zaruba badi duga hoji phawba completed oide fazana construction chu loi chandringa da kai ba haudare Facebook ta ina hang bane karam karam rural area sing da save water drinking si phangdam na da am complaint lakba adudagi di aina sidi all Manipur gi oina thabana phare haina PIL si adum bada oina chatkibani ba aduna aina pamjari hojik rural area sing sugumba phangdaba sing sidage moigi data sing piraga case se mai pakna aibde akhoi punna oraga Manipur da safe drinking water rural area da phangan se haibudune Salib thasi gi angan basarukta suke banong namaram oiraga lawfam hektar samri yankhairom amanga ta thokuna lowlok ngam khidre relief disaster gi mari leinaba Mio sing the report P. Krehana Agriculture Department ki Director P.H. Rajendran Fongdokre Wafama Singasi Hangang Mayai Lekai the Pangtokiba Farmers Awareness Program on Cultivation of Rabi Crops under Priority Command Areas of River Lift Irrigation Haibathorum Amagamati Lenana Director Napaumi Sing the Fongdokivani District Agriculture Officer Infal East na Sinduna Minor Irrigation Amadi Kadagi Official Sing Saruk Yaduna Pangtoki Bathoramase, Chief Minister Giming Makada, Hangang Mayai Lekaibu, Model Village, Oina, Nabagi Pandamda, Pangtok Bane. Mafam Asikatanatana, Manipur Tongan Tongan, Mafam Sing the Su, Hari Bathoramase, Paikat Kanihari. State ki planda Tongan Tongan Senpam Haptuna, Low Uber Loikrabatung da, Handun Ladiba, Mafam Sing the Manama Sing Tanduna, Sai Chupa Potok Putok, Nabagi Pandamda, Taurang as Paikat Bane. Amarom the status da PKVY scheme fail where hana si fongo pausi ma yaw ki bo ma do aranba yumpam yaw do wafam ni hana Director Rajendrana Sengdoraki Rabi program si thenga bada khoi November ki tang 35 si manung da khoi maru marang ji hullakanda maya Manipur longmi singna tongnari si ahi marong si matik chana phajana lokpani darkar laiba maru marang si free de pibase masine khoi da problem ma department je khoi no si face tawjari basi ma PKVY have scheme am khagle ngana report lawriba khoi officer si ano boiba khoi chinba koi riba officer ni ma details si khangdaba nani 2015-16 dagi hoba scheme ni masigi si 2015-16 ki scheme si first installment tharak bol kana second installment si government na Manipur government thara matam sida economically khoi paisa problem leiba haigadra yam thengna release tawduna khoi na March financial year 2016 gi paisa ji last part later part tharak padi gi paisa ji dum kaiba yadan leiba digi khoi na thengna 17 da paisa ji in case tawro matungda second installment mamang gi 15-16 gi si hogi bani khoi 17 da hoina Consumers Club Manipur Sindu ngasi National Consumers Day gi thorum pangthokre club asi amok kana mapangal kan khatlana na ba hona bada lenga ki pung singsin ba loina na maha ki maikai digi angam ba mateng pangani hana MLA Thoksom Saita Bertan Fongdokre
Palace Compound Thangapat Mapan Leba Manipur Cultural Integration Conference ki conference on the Bangtok kiba National Consumers Day ki Thoromadu Marilena MLA Toksom Setter Burton High Kibada Nasing Asima Consumer Wadiba Singi Right Sing Paktak Mat Pagi Tawong Amat Sataribasi Consumers Club Manipur Sindura National Consumers Day ki Thorom Bangtok Liba Asmak Yam Namaram Sai Status Shidasu Consumers Singi Right Mafung Pana Fangana Naba Stakeholder Pumbana Punna Tengna Matam Oire, Sterasiki Oina Lady Consumer Commission Lady Basigi Matanga, Kangmina Batangai Ferdri have Wafum so MLA Toksom Saita Burton Makataki. Nasigi Toramadu Sin Madasaruyakiba, Manipur Cultural Integration Conference ki President Aribam Braza Kumar Galunana, Consumers Club Manipur ki President T Fulchan Yauna, Expert Kiana Saruyaki. Ningsing bayaba mana English sing macapan Maripu Taruk ki December Kunmari da matamadu ki India ki President Jail Singh na lebaga sigi oina Consumer Protection Act Parliament passed tawbugi ayaba pi ki banumit adubu ningsing duna National Consumers Day ase pangthok pani. Consumer si bazar da leiba dukan sing da po yon ba leiba ngati wafam da deba. Consumer na magi pangbam thongba hak magi right chi pigadawni madudagi lana chelagadi madu tawriba mising da dandi pibam thui haiba sum khanduna yengbio substandard oba poaching quality handaba poaching quantity da handarakba pot maman heta hapning ene da hapsen ba even ngasi makchatna iba khogi PDS ki item sing da sarkar na si bidong ni haide phangmudra si phang haiba consumer sing da makba Sumba Thorom Sing Akbapang na Leba. Ado Masi Mapung Pana, Nasi, a queen of Pangto, balancing Matung in the consumers in the Mai Dai Tip, Pipum Topanina, Masi Sapjana, Tenabum to E. Sterasiki Miabna gas fang the Bigi Mayok Nibawabasi Kong Nabagama Lana Yoiba 7S Industries, LPG Go Gas Agency, Nauna Hango Cray, Indonesia ki multinational company amag khusam naduna salai ga gas agency singa Lairembi Mandir Singjamai supermarket ki mayok nabad laiba Masun Plaza building da hangdo ki bani agency adu Singjamai police station ki OC Ingochana haunawi matung ina hangdo ki agency hangdo ki bakaloina na agency adu ki an customer singda gas connection ki se sangam sung gas cylinder sing khushina ki Nauna hangtok le gas agency sina pigador gas cylinder se kilogram kunma thoigini miyam na hauzik seasoner gas cylinder sidagi kilogram taruk hena lummi gas connection tawboda gas cylinder yaru gulu palising mangani harib agency sida gas connection tawrabadi gas booking tawdrabsu yagani loinana gas hek loikiba matamda lakla gulu palising amaga satret yankai thiraga anobu gas cylinder ama loba yagani hari agency asigi wena Manipur album ki artist Ramila Sorai Sambu brand ambassador oina hapli Kogi Manipur da gas cylinder gi kogi scarcity hai tare ko asi marang kaina phangdaba kogi adagi consumer sing sina kogi gas se hek log kan black tagi leibagi kogi maman tang leibagi kogi samasya se masi yangai ko hom ngam nabi da makta Manipur da han boina kogi go gas haiba company si launch tawjabane ngasi se launch tawjabaga loinana ngasi Manipur da koi office ngasi de hangjare LPG si tasengbadi koi Indian da toriba natraga koi go gas tori se almost same ni kaino di gas ti aduga akoi gi go gas ki facility sina kaino da masi booking tobai mathau tadre adagi instant connection gas connection sima dum tawraga ni ko None district manungchan bamarang sing village ta railway ki thabak thorum sing sathab yaroi haina sathara ki ban gi manungchana ngarang khunja singna gari ma mai thakre sathara ki ba banadu ki saruka moina ngarang numdang pung nipan tabu matamda marang sing khul ki khunja singna coastal company ki gari ma mai thakre thaudok adu none district ki manungchan ba kharam village ki mayad leiba izai turel mapada thoki bani hari Banasi ki manung chana ngasisu marang sing part 3 village ki mayada gariyama khunja singna akaya toi thohan ki hari hauzik lairiba railway impact amadi rehabilitation ki process sing gi lairiba sayena basi loisindaba ki mayokta mafam adu ki khunja sing hauki ba December kundagi railways ki thabak thoram amata makata na sathab yaroi haiduna banasi kaurakhi bani khunja singna talib demand de arbitrary compensation athu matamda pitho u haiba asini Trade Union Manipur ki miyang makada Bishnupur district ki Moirang
खोइरु मानदपता आंगनवाड़ी वर्कर्स सिंह मदि हेल्पर्स सिंगना मखोई खुसुमन हेनगल हनगदबनि हाइबा डिमांडा वाकन मिफम सथखरे ngasi sathaki ba wakan mifam aduda all india trade union manipur gi secretary l sotin kumar na laibak asigi mafam pumna makta lairiba apikpa khusuman da suriba singna khusuman hengan na ba talib demand ase karigumba paleba government asina tabi da tarabade akan ba khongjang kya laibak sin mathungna changchin na bagi damak sem sab loire hari ngasi gi mifam aduda bistupur district ki tongan tongan mafam dagi lakpa anganwadi worker helper asam adi atai khusuman talaga hingjari ba mioi kya su sarugyaki ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯔꯃꯆꯥꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯀꯤꯝ ꯋꯥꯔꯀꯔꯁꯤꯡ ꯁꯨꯔꯤꯕ ꯅꯣꯝꯂꯤꯕꯁꯤꯡꯒꯤ ꯃꯤꯌꯥꯝ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏ ꯄꯥꯛ ꯁꯟꯅ ꯃꯣꯕꯤꯂꯥꯏꯖ ꯇꯧꯔꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯤꯕ ꯗꯥꯕꯤꯁꯤꯡ ꯑꯁꯦ ꯃꯁꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯈꯟꯅꯕꯤꯗꯕ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡꯁꯤ ꯄꯤꯗꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯂꯩꯄꯥꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯑꯆꯧꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧ Swatch Survection ki matangda nomu yo mass awareness program amangasi singjamai chinga mathak thokchom lekai da Imphal Municipal Corporation ki mioi singna sinduna pangthokre thormadu the chief guest ki warol period na Imphal Municipal Corporation ki Municipal Commissioner TS Hari Kumar na lamdamas ki miyam na magi lekai bulu na thamna na ba apil tauki loina mahakna Swatch Survection asi pangthok ki matangda su thormadu the saruk yar bi miyam sugai na taki mahakna hai lebak asigi city amadi town lising mariga nipu mathoi makta sanitation service sing amadi infrastructure sing sakut papurang nabagi pandamda central government na Swatch Survection asi satharakpani phongdokhi thauramadi manung chana green bucket demonstration haibadi waste material sing asi karamna haroina sijinaba yabagi haibadusu municipal corporation na demonstration utuna utkhi ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯃꯥꯛꯇꯨ ꯌꯥꯝꯅ ꯐꯪꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯂꯥꯛꯆꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯄ꯭ꯔꯖꯥꯒꯤ ꯈꯨꯠꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄꯗ ꯄ꯭ꯔꯖꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯄꯤꯖꯒꯦꯅ ꯂꯥꯛꯆꯕꯅꯤ Thailand, India, Myanmar gi lalolitik tawba mioi singoi ba mifam ma More Trade Center ki conference hall da pangthokre mifam adu Commercial Affairs Royal Thai Embassy New Delhi na sindu pangthoki bani mifam adu da Thailand, India, Myanmar gi marakta lalolitik ki lamda amaga maga pau fauna duna hena chawkot papurak na bagi matang da khana naina ki khana naina badu da Commercial Affairs Royal Thai Embassy mihud Theradol Thongruang Myanmar ki maikai dagi Tamu Chambers of Commerce ki Khin Martin India ki oina AMEA dagi S Rishi Kumar yauna businessman kyana sarugyaki Manipur Saka ki minorities and other backward classes MOVC department na English singani tara dagi English singani tara taret fawda minority miyam gi sakot thorang ga mari lenaba Paikaleba scheme Kudimak inquiry Tautuna white paper Putu Loinana Mamangi Saka na cabinet decision Loram Laba minority singi directorate Mafung Fana Matau Tahul Lohana Wakat Mifam Satakre Tasigi Kunito de Gihona MMWO na Sataraki Kongjangi Sarukam Oina Ngasi Manipur Muslim Welfare Organization MMWO Moising branch na Sinduna Taubal Moising Mina Bazarda Wakat Mifam Sataki Bani Wakat Mifam Marilena MMWO gi President Fundre Mayum Abdullah Pathan Hai MOVC Department Minority Miam gi South Khat Thoranga Marilena na paikat pa scheme Kuding Makta Sada Kun Yauna right person sing nga si phaw phangdana lady Hariba Department na paikat pa scheme sing na beneficiary sing Lawbada Niyam Sumna Lawbagi Mahota Minister MLA Singi Waka Singna Lawthakibagi Kudam Sangdam Kaya MMWO na Puthok tu na Taglabasu Lengang na Tasin Ushinanda na Laithokwa si Yamna Laibak Thibani Hari
हौखिबा दिसंबर की तरा तरुक की नुमिदांग वारम पुंग मंगा मिनिट निफुंगा रोम ताब मतमदा नारा कोंजिन मया लेकाइदगी सनौजम इंगो एलियस ब्रोजेन सिंह अपोकप लेखिद्रबा एस बीर सिंह फाइबुंग खुलेन विलेजता थबक सुब चटखिबदगी मफम खंगदर मांगख्रेना हौखिबा दिसंबर तरा मापंदा नारा कोंजिन मया लेकाइदगी युमनाम रमानद सिंह सही निफु अपोकप लेखिद्रबा खिलु सिंहना वांगोई पुलिस स्टेशन दा अयब रिपोर्ट हम तौरकी हारी अदुबु ngasi pung taruk tab matamda sanazam ingo Elias Brojen Singh imung manung namha ki asi bahaksang Faibung Khulen village ki jungle da lai rehna pau pirak padagi tadubi police station ki SITA Suraj Singh na luching team mamana mafam tu da changsin krehari loina na matanga swaida break malozage break matungda film tawriba singna society da impact pi bangamba film puthok national amasung international thak da award fangna na hotna view haina IPR minister TS Beshwajin appeal tawkibagi power made Manipur amasung malemi tongan ma I paw sing puduna lakjage impact news pu migeng tadun review break matungda mayam mo na taram nokchari loina na bulletin sigi makhata paw sing miyam da pijari film tawiri besingna angaya ke nungaina daba entertainment film puthokpugi mathakta society da yamna chaun impact pi bangamba film puthoktuna national amasung international gi thakta award fangna na hotna view haina information and public relations IPR minister TS Beshwajina appeal tawkre wafam asingasi singmairong daleba classic grandi da pangthokiba gurumayum daso film production gi aibu hingkhora aibu sikhora haiba Manipuri film amage special show utpagi thoram da saruk yaraduna minister na phongdokibani thoram da minister na makha tana phongdokibada film namaram oiraga direct oina haidok pangang thokpa ngamdaba posa kayama film da uthoktuna society da mami tahan ngamme maramaduna Manipur film tawriba singna film puthokpada sensitization tawbu yamna mathau tai phongdokhi Manipur film industry na maram oiraga artist singbu awang thakta pukana na bahona bagi mathakta film industry na maram oiraga tongan ba hiramda miyo kya amasu thabak piba ngamle maramaduna film tawriba singbu pungning thawgat pa yamna tangai fade film bu nainabi riba singna su yariba makai positive oiba mawong da criticize tawbiu haina su appeal tawki thawramadu da saruk yakiba Manipur State Film Development Society ki executive oken amaksam Manipur sine policy athu matamda implement tawbina naba cabinet pass tawbiu haiba wafam IPR minister da takshin ki Herojit Nauroibong ki mayekta Krishna Kumar Gurumayum na producer oiduna T Salam na direction pi da film asige special show utpagi thawramadu da Manipur State Panchayat Parishad ki secretary Nongmaithem Abu amasung film asige artist kya na saruk yaki अकोई अमुक्तंग फिल्म की ओरो अमगी ओरो सो थाब जगह से क्राइद लेके जे कोई होना बिनरगा कोई सरकार चलाए बदसु असुब मयाम लेरगनि मदसु बाकुना अकोई क्रिटिसाइज तो मतम क्रिटिसाइज तो बदबनि बोल अफाबा पोर म प्रॉब्लम होना तो क्रिटिसाइज तो बदबनि तबुदबु पॉजिटिव एटीट्यूड तो क्रिटिसाइज तो अदो नेगेटिव एटीट्यूड तो क्रिटिसाइज तो कदि मदुनि हेना सोशल क्राइम कमिट तो गाना खनबा चेन थोले गाना सोशली अतबु ओइरेबो पॉजिटिवली तो कदि मदु अफाबा लोंदा चलेबा अदुना positively criticize to view mayam to homni government se anything tawgadabani aduga adum jakhana mo na minasi akoi amutang film gi oro amagi oro so thaba India ki khwaida ki fazab culture singi manungda Manipur ki culture so amane maramaduna fazakraba culture asigi maramda ib lyric sing atop lon sing da ithok ngamlabadi culture ase malem da hena masak thon ngamgani hana Manipur University ki vice chancellor Professor Adya Prasad Pandey na phongdokrei wafam asing ase porompat talaiba Harimati Dance and Music Center Imphal gi nipumanga suba foundation day celebration da saruk yaraduna vice chancellor na phongdokibani Thauramadu ko Marilena Dance and Music Center asigi founder N Harimatina Khomjin Tasil ki ithokpa cultural heritage of Manipur haiba lyric amasu release tauki Thauramadu da Manipur University ki vice chancellor na makata na phongdo khibada laibak asigi tongan ba culture amasung tradition laijaba state singna punsilaga semba laibak ma oibana masa gi tongan jagoi isai laijai mayam asigi manungda Manipur gi culture gi maramda lairiba marumda lairiba jagoi amasung isai sing ase yamna ingtapa made topa magun lai phongdoki loinana atopa culture singdagi khara tongali haba wafum su phongdoki Thauramadu Marilena N Harimatina Fongdorakpada
English version the Fongliba Cultural Heritage of Manipur hai Larika Seda Tongan article Kun Yauri Maramaduna Dance and Music ta Manipur University da BM sing MA Tamlibu Mairo Singna Larika Sedagi Yamna Kana Fang Bangamgani Hanasu Fongdoraki. Thoromadi Saruka Moina Center Asigi Mairo Singna Manipuri Classical Dance Kunjarasu Utki. Enrichment of the already enriched Manipur culture so that something can be done. And as had been mentioned that Raja Bhagichand was very much helpful for this encouragement of such type of culture. Now we can also do something, and I think if it is spread in other parts of the India, they can learn more. Enrichment of the already enriched. Salai Holdings Private Limited na Miam Gidamak Loruk Pathaudang Sing Saruka Moinangasi Noma Goiba Diabetes Detection Camp Pangthokre KMSA Salai Masalo Shangamo Smart Society na Sinduna Wankai Mahupam Lampak Leba Lizard Library Lotion Pangthokibane Smart Medicos Amadi Pradhan Mantri Varatiya Zan Osadhi Kendra Tengbang Makada Camp to the Sarukyab Lakiba Miamda Lem Hidak Langtak Singsu Yentoki. Kiamada to Sarukyaki Smart Society Secretary Naringam Danabatina Kunaya Sida Tamtira Balina Asin Nabami Masing Dong Monomagi Ising Sogum Hengalakli Sanabi Amugum Warakli Balina Sida Gingak Tokpada Kazito or Taudang Log the Yadi Habiki Wakalonda Kiem Asipang Tokwane Numit Karaniki Mamang the Infalueski or in Hadabi Kiem Asipang Tokre Nasi Infaliski or in a Pangtok Kiem Asip Loibaga Matang Manau Naina District Atida Sukiem Asi Pangtok the same Sari Fondoki Ngasigi Kiamada da Puna Doctor Ahumamadi Nas Mangaromna Sarukyaki. One day, akoina diabetes detection and its prevention camp. Impal is going to Pangtok Sabane. Impal West Kisu Pangtok Ramangda. Ado Mamang the Soko Society program, Samasadi Mama Pangtokare. Ado Nasigi Wena, Quena, Stawankai, Mehobam Paxida Wena, Tauris Nepal, Iski Wena. Yakogi diabetes ki program si Pangtok Sabane. Program Sina Kogi Lady Bamiam da Kitang Pauxel, Adagi Masitagi, Quena Kitang Ngaktok Padamating, Gadraduna, Kogi Smart Society Satagi, Saitagi Quena program si Pangtok Sabane. Ramlal Pol Higher Secondary School ki Metric 1985 batch alumni ki Tararak Suba get together ki Mangwina Nangasi Lamdamasi ki orphan home sing the Tengbang Pikre Imphal West District ki Manung Chanalaiba Mongsang ki all as home amadi Imphal East District ki Manung Chanalaiba Asan Biga ki Poire Nawa Kolda Sana Thaknan Bagi Polam Sing adu Yentho ki bani Imphal West District Police Commando na Hiang Thang Kaitel lagi lalau luf KCP ki nupi mayaw na miyoi mari fare farba miyoi sing adudi mayang Imphal Koksai awang lekai dagi haisnam nanau maitai sai kuntra apopot tuomba lekai adumakta dagi haisnam Rakesh Singh sai kuntaruk apopot khomai makhoi ani asi ngarang ayuk angan pung amma tabu matamda fab kibani loinana demand letter taran mari fangki hari Makoi anina haidor podagi tim maduna makatana bapu paradagi ayupung taruk taram daida upokpi mamang lekai dagi huidrom khamba sai kuntramanga apokwa ningthokaba masung khongman zone 2 dagi yangkhom anuradha devi sai nifunipan mapuroiba ningom raju fagat pangam khihari Manipur University Students Union Musu 2017-18 election da Sports Secretary Wena Mai Paklaba Longjam Nilakantagi hostel room da Sakhangdab Singna Akayatoi Tholam Thawongbu Union Asik Mai Kaitigi Awang Thakta condemn Dorokli Panbayai Thoning the Tawdogasi Thasiki Tang Kunda Manipur University campus Manung the Laiba Kobru hostel gi room number 21 the Laiba Nilakantagi room gi Thong Thonau the Posay Sing Akayatoi Tholam Kibane Tawdok adu yaning da fongdok poina Mairo Singna University asige Vice Chancellor ge loisang da Thomjin kibasu laikrabane English singani tara nipan goina nauna union asige thau purna namagi dama khallaba miut singa unabagi thoromda nauna sem niba union asige president mayang lamam dayamanna wafam asi fongdor kibane
musugi loisang da pangthok paumi singa unabada dayamanna election loisilakpada thokkiba thoningda thaudoka du da sena miyo sing athu matamda authority na puthokuna university asida mau sagum ingna singna laina ba khonabiyo thaudogodugi makha tarakpo oina university asigi academic atmosphere akai ba thoklibas laibak thibane makha tana irang sagatna ba honarakpada musuna tumina laithokloi irang tholiba miyoi singna madugi afafata daita masa masana pujagadabani fongdoraki loinana Christian lining chapa singi achauba kuma yama odeba Christmas na lakpada musu 2017-18 gi maikai degi university asigi teaching non teaching staff amadi mairoi singda maruoina Christian lining chapa singda yaifa pauzil supirakli अखोगी मुसुगी ऑफिस बेरा नौना खलबा अखोगी इनाव अमखकी रूम दा कनागुम सखंगदब सिंगना काय तोय थोलंबगी थौदोक अदु मुसुगी माइकैदगी अखोय लाइबक थीबने अमदि मदु अखोयना कंडेम तौजै थोरकलिबा थोअलिबा मियोयसिंग अदु मसा मसागी consequences sing ado masa masa na puja gadam Christian lining satpa isnaw singi khwaidagi chawbu kumai ama oriba Christmas kumai na lakpada Manipur University da laiba mahiroi sing aduga teaching amadi non teaching staff sing bo koi musugi maikai dagi su yape mongol pijari lakadoi chahi 2017-18 gi musuna paikhalakpa thabak tharong khudimakta laibirba punamakna maikai khudimaktagi cooperation pibiu amadi mai pakna thabak sing pakhat pangaman bi haiba appeal amatanga akon boina tawjari Punjab ki Mohali the based over Dynamic Beneficial Accord DVM Marketing Private Limited ko ba multi-level marketing company amagi makhada Manipuri masa kya thabak pigani haina kausillaga namthak tawira haina victim oiraba Mohammad Atikur Rahman ko mi oimana maral sirakli ngasi Manipur Press Club ta pangthok ki paw gi mifam mada Mohammad Atikur na makhoibu thabak pigani haiduna Kausilib miyo sing asisu Sandigarh laiba Manipuri masa singni Sandigarh yaurba tungda numit marini ki training yaunu na bani haiduna lupali sing ani chamanga thiale training loisilakpada makoina tawgudur thabagasi network marketing la natragana multi level marketing gini haibadu khanghalakpani lamdam asidagi namthak tawduna sel tanbugi thabagasida ten thadagi M Besorjit Thawal laisang themdagi irom dingku amadi irongdagi Mohammad Hussein na asob thawdang lauri namthakni khanglakpadagi makhoi yankhairom Sandigarh thadoktura chenthoraki loinana miyoi chahum rom makhatana leihori hari asigumba mi lalonbagi mongna sathaba company asidagi lamdam asigi narol singna section biyo made mari lenab authority na akanba miyeng sangbiduna namthak tawriba singi mathakta para tambiyo haina su mahat namakhatana fongdoraki Bishnupur District Police Commando amasung JNK Light Infantry ki apunba kangbu amana KYKL gi sympathizer ama nambol singmangdagi ngarang ayuk pung 7 makai tabu matamda faraba miyo adudi maklang awang lekai dagi Haubizam Muhindro Singh sahi nifu 7 apok nodiani mangondagi demand letter ani amasung stesang kayama fagat pangam lehari Laklibu December 25 January 9 fabu numit 12 sumna lamsangi lamdeng makha lekai lampak to pangthok kodorba ahumlak suba Sengju Festival 2018 gi sarukam oinang asi Sengju Peace Cycle Rally hana mingthon ba lamsang cycle rally ama sat krehana Sengju Yokat Loop SYOL na cherola mada hairi Sengju Festival Committee na Manipur Cycle Club amasung Green Revolution Kirklis Manipur ga khusam na duna sathaki ba lamsang cycle rally adu Senglab Kanglagi Sanathongdagi Sengju Festival Pangthok Kudrubum Madu Fabu Chatki Hana Cherola Cinemakatarakli. In a Manipur Parliamentary Constituency ki MP Dr. T. Mainagi Local Area Development Scheme ki Makada Thawbal Assembly Constituency ki Manung Chanalaiba Laisang Them Wang Matabad Sab Waiting Set amangasi MP Dr. T. Mainana Sangakre Sangab ki Thorum Lower Bamatunda Public English School ki Taratare Suba Foundation Day ki Thorum Dasu Sarugyaki Thorum ki Saruk Amawaina Handak Sahigi SSLC examination da school asigi waina first division da pass tawrubu mahiro singda manapi dun pungning thawgatki
Ministry of Culture, Government of India, Miyang Makhada, State Central Library, Department of Art and Culture, Amadi Raja Ram Mohan Roy Library Foundation ki kusam naduna DM College of Commerce ki ground satarak pakuntaruk suba Imphal Book Fair ngasi lotion kray how ki December taramanga dagi satarak pa Imphal Book Fair asi ngasi lotion buki thoramda PWD CAF and PD amadi IPR ki Commissioner ke Radha Kumarna saruk ya ki buka loinana angang sinda larik pau khakta mak hai bagi mahuta larik paning naba atmosphere ama sembi ba yamna maru oi haiba wafam phongdoki mak na hai subject khurimak saf manana maru oi bangakta ne angang singna pam le lambi adu khangdok piduna maduda hona halaba matamda afawa matik sabami oi ba ngamgani phongdoki kadom da chat ino magi cast of mind magi inclination ji khangbi ba ji yam darkar nen khal literature of power da changa da budra ngai literature knowledge gi kenu du thajal lor ga de angang du su nungai ra roi mama pa su nungai ra ro masigi ji khangda ba da ge yam ba tragedy si loe mathong mang khangdana kara economics ta kai da chatna sign taw ge because for every discipline of study sin heli sin wali haban ta lei pote loina ma equally important in life madure doctor tamo engineer tamo ina e su nungin su tuition pa dau dau angang ji ngau buni angang ju ngau de ma pa ma su ngau re aduna atop man pam de ba line to the bishoy to the pisal lagadi ani ma mai pakani Manipur Manohar Sai Ashram Wangkhai Ningthem Pukri Mapal Nandauna Putokpa Khol Prabhanda in Manohar Sai Sankritan Ngasigut Krei Brahmapur Guru Aribam Lekai Deleba Furailar Mandap the Pangto Kiba Thoramad Sarugya Kiba Jawaharlal Nehru Manipur Dance Academy retired Pradhan Guru Padmasri S Thanil Fondo Kibada Manohar Sai Hariba Lamdamasigi art form Masi Matamkara Sitharure Adubunga City Akang Ai Singna Hona Badagi Fibam Kara Fagatle Hena Faganaba Horoklibana Sing Semgat Pamatau Tai Karigum Faganaba Hona Hodrabadi Nong Madi Soidana Lamdamasigi art form Singasi Mutkiba Yai Fongdoki Marusai Jila Hojik Tasik Havatar Odi Bharati Manunga Saiba Sishap Torbamayam si Akwiki Manipuri Nat Chantangi Sayat Seda Asi Manipuri Wam Givishi Tabada Nakong the Sangumamdir Aduga Marusai Magi Sayat Seda Asidi Akwiki Kra Manipuri Sukar Loba Manusia asomna Hindustani juga Eropa asin pasal tahu kami. All India Inter-School Level ki thakta Ministry of Power Government of India na sinduna Uttar Pradesh ki Noida da haukiba December taranithoi da pangthokiba National Level Painting Competition da Energy Conservation haiba theme da India pumbagi oina makok takraba Moirang Kokil Bondagi Yum Kaibam Samir Apopa Wai Kantabu Taram Opoki Thormama Angasi Moirang Kendra Progressive Front Nasinduna Moirang Film Lekai the Labor Front Asig Office Pangtokre Yum Kaibam Samir Bu Hokiba December Taramarida Laivakasigi President Ramnath Govind na certificate Piduna Ikai Kumna Ula Krabane Ngasi Pangtokiba Taram no Opoki Thormadu the Sarugya Kiba social worker Tongam Santina Pungning Taugat Wai Fongdok Ladunahai, Moirang Kendri Manung the Giasigumba, Mingset Purakpa Si Equina, Pungning Taugat from Toi, Loinana, Equina Namliba Makai, Mating Supangani, Lamdamasigi Miam Nasu, Asigumba, Mingset Puraklibana, Singi Pungning Taugat Pigadabani, Pongdoki. Tauramada, Fran Asigi Maruiba, Mioika Amadi, Tongan, but Mafamadu Luching Bamadi, Mioikiana, Sarugyaki. Khangabok Assembly Constituency ki manung chanalaiba Sangayumphum Community Hall da Nomungi Oiba District Level Youth Convention Program ama pangthok rehana Social United Development Organization Sudona Chirola Madhairi Thawbal District ki tentha khuna wawang laikai da Class 2 dagi na 10 fawbugi manung da laiba Mahiro Singi Oiba Winter Camp ngasidagi haukre Youth Development Association tentha khuna wawang laikai na sindona numit mapani sumna chathagadurba Winter Camp haudokpugi thoramadu laikai adu ki community hall da pangthoki
to promote talent and aspirant haiba mingtholda sathagadurba camp adu hawdokpugi thoramda art and culture gi minister oiramba Dr. Moirangthem Nara sector headquarter BSF ki commandant Hidam Subol yauna mafam adu miyamna saruk yaki tongan class kya gi mahiroi sani yankai humdoi na saruk yagadurba camp adu art and culture loinana sports ta yumpham oiba hiram kya da athoi hen tanabata natana hiram kya da khang hairba mioi singasu unahangani hari Popular Front of India na sahi khudingi pangthoktu na lakwa national campaign Healthy People Healthy Nation program handak sahi gi su Popular Front of India Manipur state na sindu ngasi pangthokre thauramase front asigi office ta pangthokibani kemase miyobi khunai bu tinjang kaijang daba haksang fana laina raba masamu fana raba pandamda pangthokpani hari Mari Suba Sector Trophy Lamlai Kendra Village Boys Men's Open 7-a-side football tournament CHYUC Chalawamadi Bolero Team A Sector Ani Mai Pakre football tournament asi ngasi Lamlai Kendra gi manung channel leba sector gi sanabungda sanakiba taranithoi suba league ta CHYUC Chalaw gi sanaroi Maingo Manishana Aboy Sana Hamadi Krishnana match asigi ahum kunmapan kuntramanga amsung kuntrataruk suba minute singda Panjal amamam chanduna STT Team B sector bu yamna lakchana Panjal Mari Swinoda Mighty Bapiki tournament asi ngasi sanaki tarawm doi suba league match tana Bolero Team A sector gi sanaroi bisesor na match asigi tara suba minute chankiba amatanga da Panjal aduna IPP CH Harawru Panjal Amasinoda Mighty Bapi bangamki Sathariba football tournament asi hayeng makhatab league match ani sanaragani Ahanba YGC Cup Under 14 Boys Day and Night 4-a-side soccer tournament ki champion Brahmapur Social Club Bamollekai na oiba ngamkre ngasi sanakiba soccer tournament asigi final match ta champion oikraba Brahmapur Social Club Bamollekai gi nupa macha sanaroi en Nisanta bid en Rohit adina final match asigi tarani panam sung kunma thoi sub minute singda Panjal amamam sanduna mayok nariba YGC team A komu khetrulekai Panjal ani Swinoda Mighty Bapi bangamki Bamon Kampu Gram Panchayat ki pradhan en Rabi Gram Panchayat Sig Upa Pradhan en Ekesor Amadi The Youth Guidance Club Kuomba Khetru Lekai ki President TS Amujau Galonena Lamdamadu ki Masak Naiba Mio Kiana Ngasi Soccer Tournament Lotion Bagi Tormadu Saruk Yaki The Youth Guidance Club Kuomba Khetru Lekai na Sinduna Club Asiki Sanabungda Tha Asiki Taratarita ki Pangtok Pahu ki Soccer Tournament Sin Team Taratarukna Group Marithok na Khaidok na Saruk Yaki Ahanba state level 5-a-side open soccer tournament SIYW FC Mongsanga Yamadi FC Telauchana Ani Mai Pakre ngasi soccer tournament si Ahanba sana ki league match ta Unity Club Porompat TV Tower Makong Amadi UPC Kurayani na sana ki match si abiba matamda Team animakna Panjalamata Chanabangam match asi draw oikibagalona Anisuba Liktana SIYW OFC Mongsanga TMYC Kiamgayu Panjal Aniyamada Mighty P Bangamki Chathariba Soccer Tournament sing as Sanaki Baum Sub Likta AFC Telausanana KC DO AFC Kongpal Sanam Lekai Panjal Amasinoda Mighty P Bangamki Bagalona Mari Sub Liktana King FC Hangangamadi Boyka FC Kongpal Kongkam Lekai Anina matches the Panjal Amata Chanabangam match as a draw set Kibagalona tournament sing as Sanaki Banga Sub League Tasu Oriental Club Kongmanamsung Silent FC Porompat Anigi match Tasu Mayoknari Timani Panjal Amata Chanabangam draw Oiki Singjum Laija Sentang Makada the youth of Porompat Ketrilekai Development Committee in Sinduna
था असगी कुनिथोइदगी हौकिबा सोकर टूर्नामेंट सिदा फुटबॉल टीम तरातरुंग सरुक यारी चथरगलिबा सोकर टूर्नामेंट सिगी हयेंग मखा ताबा लीग मैच मंगा सानरगनी KH Sanjoina Kunithoi Suba Y Nilamani Memorial Open Chess Tournament की चैंपियन ओइख्रे थासी की तारा तरेतगी सिंगजमई थोंगाम लेकाई टॉप लेरक लेब कम्युनिटी हॉल सानब हौकिबा चेस टूर्नामेंट से ngasi तारेत सुब राउंड सानब लोइखिबग लोइनना KH Sanjoina चथेरब चेस टूर्नामेंट से पॉइंट तरुक मखाई फंगलगा चैंपियन ओइखिबग लोइनना सर्टिफिकेट का लोइनब लुपा लिसिंग तारा मंगा गी मपु ओइब ngamki टूर्नामेंट से रनर्स अप ताहौरबा H Chomokantan पॉइंट तरुक फंखिबग लोइनना सर्टिफिकेट के लोइनब लुपा लिसिंग तारा गी मना फंखी टूर्नामेंट से N Santi Kumar KH Mira H Jeki O Ningthem Modhusudan M Omorendro amadi TH Nabachandrana ahum mari manga taruk tariat amasung nipan amadi mapan suba position sing mathang sin ataki Manipur Chess Association की मियंग मखादा सिंगजमई चेस क्लब न सिंधुना चथरिब टूर्नामेंट सेदा सरुक यारिब सानरोई यांखै तरेट की मनुंग नुपी मचा सानरोई एम यावना रेटेड प्लेयर कुलुमदोइने सरुक याखी चेस टूर्नामेंट सिंग ngasi लोइसिनबगी थौरमदुदा सोशल वर्कर और रोमेन रिटायर्ड एडिशनल चीफ इंजीनियर TI श्याम सुंदर गलुने ना मसक नाइबा लमदमदुगी मियोय क्याना सरुक याखी Matanga shada bulletin say tension jadring gimangwena headlines amuna thamjari Christmas mun lakpa governor chief minister deputy chief minister cabinet minister sing MLA mani makok thong luching makyana miyam de yat pausel pirakli National Rural Drinking Water Program gi makada Manipur pakalibu water project loishin de mayok de nupi mahiro yamana high court PIL thakre December के अंगन बसर को चूकी बन नोंगना लोफम है तो सामने yang kai rom mang taan krehari amasung none desu ki marang sing belesa railway ki thabak thorum sing thabak yaro है ना तथर की बन मनुंगा खुंजा सिंग गाड़ी में बन थाकरे